ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯁꯤꯂꯤꯌꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯒꯤ ꯊꯦꯜ ꯑꯃꯗ ꯃꯁꯤꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯄꯥꯛꯅ ꯇꯥꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯌꯨꯝ 10ꯃꯨꯛꯇꯒꯤ ꯍꯦꯟꯅꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯅꯛꯅ ꯂꯩꯕ ꯃꯔꯝꯅ ꯁꯥ ꯀꯩꯁꯤꯡꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯗꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯜꯂꯒ ꯃꯗꯨꯗꯒꯤ ꯁꯤꯡ ꯆꯜꯂꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯨꯟꯗ ꯊꯥꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯁꯤꯈꯨꯜꯗ ꯂꯩꯕ ꯅꯨꯄꯤ ꯑꯌꯥꯝꯕꯁꯤꯡꯗꯤ ꯃꯈꯣꯏ ꯃꯄꯥꯟ ꯑꯃꯠꯇ ꯄꯥꯛꯅ ꯊꯣꯛꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯁꯥ ꯀꯩꯒ ꯀꯔꯤꯒꯨꯝꯕ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯗꯨ ꯃꯈꯣꯏꯅ ꯁꯥ ꯀꯩꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯈꯟꯕꯅ ꯊꯣꯛꯅꯔꯝꯗꯦ꯫ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯅꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯊꯣꯛꯍꯟꯕ ꯑꯁꯤ꯫ ꯃꯁꯤꯈꯨꯜꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯇꯥꯕ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕꯁꯤ ꯃꯄꯥ ꯑꯃꯒ ꯑꯉꯥꯡ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯆꯠꯄ ꯂꯣꯜꯂꯤꯒ ꯀꯕꯛ ꯊꯣꯔꯛꯂꯕ ꯆꯍꯤ 5ꯃꯨꯛꯀꯤ ꯑꯉꯥꯡ ꯑꯃ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯦꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯝꯕ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯗꯨꯝ ꯋꯥꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯑꯁꯤ ꯄꯣꯛꯄꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯅꯨꯔꯩ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯅꯨꯔꯩꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯊꯣꯝꯕ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯍꯥꯏꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥ ꯃꯍꯥꯛꯇꯤ ꯃꯄꯨꯡ ꯈꯖꯤꯛ ꯐꯥꯔꯛꯂꯦ, ꯆꯍꯤ ꯈꯖꯤꯛ ꯌꯥꯝꯂꯛꯂꯦ, 12-2 ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨ ꯃꯧꯄꯥ ꯑꯗꯨꯗꯤ 6-7 ꯃꯨꯛꯇ ꯃꯉꯥꯏꯔꯤ꯫ ꯇꯝꯐꯥꯒꯤ ꯃꯧꯄꯥ ꯊꯣꯏꯊꯣꯏ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯅꯥꯎꯗ ꯇꯥꯔꯛꯇ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯑꯐꯪ-ꯑꯐꯪꯕ ꯁꯟꯒꯤ ꯁꯪꯒꯣꯝ ꯑꯃꯗꯤ ꯍꯥꯃꯦꯡꯒꯤ ꯁꯪꯒꯣꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯏꯊꯣꯏ ꯑꯁꯤ ꯃꯄꯥꯒ ꯃꯕꯣꯛꯀꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯅ ꯇꯝꯐꯥ ꯃꯥꯗꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯈꯣꯝꯂꯥꯡ ꯑꯗꯨ ꯊꯥꯁꯤꯡ ꯁꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯛꯍꯧꯕ ꯃꯔꯝꯅ ꯃꯁꯥ ꯃꯎ ꯐꯕꯁꯤ ꯇꯝꯐꯥꯅ ꯑꯗꯨꯃꯛ ꯐꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯝꯐꯥꯗꯨ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗ ꯃꯣꯔꯣꯛ ꯐꯧꯗꯨꯅ ꯐꯝꯂꯤꯕꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ, "ꯑꯕꯣꯛ, ꯇꯥꯕ꯭ꯔꯣ ꯑꯕꯣꯛ?" ꯏꯕꯦꯂꯩ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯃꯤ꯫ "ꯇꯥꯏꯌꯦ ꯏꯁꯨ ꯅꯨꯄꯤ, ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛ ꯇꯥꯏꯌꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯑꯕꯣꯛꯇ?" ꯇꯝꯐꯥꯅ ꯇꯞꯂꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯃꯕꯣꯛꯇ ꯌꯦꯡꯂꯗꯨꯅ꯫ "ꯑꯕꯣꯛ, ꯉꯁꯤꯔꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯕꯗꯣ? ꯍꯥ ꯑꯕꯣꯛ, ꯉꯁꯤꯔꯣꯕ ꯄꯥꯕꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯀꯗꯕꯁꯦ ꯑꯕꯣꯛ?" ꯏꯕꯦꯂꯩ ꯑꯗꯨꯃꯛ ꯐꯧꯔꯤ ꯃꯣꯔꯣꯛꯁꯤꯡꯗꯨ ꯃꯈꯨꯠꯇꯨꯅ ꯑꯣꯠꯇꯨꯅ ꯈꯨꯝꯂꯛꯏ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ꯫ "ꯅꯠꯇꯤꯌꯦ ꯁꯨꯊꯣꯏꯕꯤ, ꯉꯁꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯄꯥꯕꯅ ꯂꯪꯐꯩ ꯍꯜꯂꯛꯀꯗꯕꯗꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯌꯦ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯄꯥꯕ ꯍꯪꯂꯤꯕꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯁꯨ ꯊꯣꯏꯕꯤ?" "ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯃꯥꯗꯣ ꯑꯩꯒꯤ ꯃꯪꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯂꯪꯐꯩꯗꯒꯤ꯫ ꯅꯅꯥꯎ ꯏꯕꯥꯅꯤꯒꯤꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤꯕꯕꯨ ꯄꯥꯕꯅ, ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯒ ꯃꯪ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤꯕ꯫ ꯑꯗꯣꯀꯣ ꯑꯩꯅ ꯃꯪ ꯃꯥꯟꯗꯕꯒꯤ ꯊꯑꯣꯏꯅ ꯕꯣꯛꯇ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅ ꯍꯪꯉꯤꯅꯦ ꯑꯕꯣꯛ." ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯏꯕꯦꯂꯩꯗꯨ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯨ ꯅꯨꯄꯤ ꯇꯝꯐꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ, "ꯑꯣꯟꯊꯣꯛꯏꯗ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯁꯦ꯫ ꯅꯪꯒꯤ ꯄꯥꯕꯗꯣ ꯅꯨꯃꯤꯠ ꯈꯤꯇꯪ ꯋꯥꯠꯂꯤꯅꯤ ꯂꯥꯛꯀꯗꯕ꯫ ꯉꯁꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯉꯥꯎꯕꯤ꯫ ꯅꯪꯅ ꯅꯪꯒꯤ ꯃꯪꯗ ꯄꯥꯕ ꯎꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯌꯨꯝꯗꯗꯤ ꯂꯥꯛꯇ꯭ꯔꯤ." "ꯑꯁ ꯑꯩꯗꯣ ꯇꯨꯝꯃꯨꯕꯒꯤ ꯉꯥꯎꯔꯦꯗ ꯑꯕꯣꯛ, ꯀꯣꯛꯀꯥꯁꯤ ꯏꯉꯥꯎ ꯉꯥꯎꯏ."
ꯍꯣꯏ ꯍꯣꯏ ꯑꯗꯨꯏꯁꯨ ꯊꯣꯏꯕꯤ ꯅꯅꯥꯎꯗꯤ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥꯕꯣ ꯍꯥ ꯀꯗꯥꯏꯗ ꯁꯥꯟꯅꯈꯤꯒꯦ ꯇꯝꯐꯥ ꯇꯞꯅ ꯃꯕꯣꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯗꯨꯕꯨꯔꯣꯕ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯊꯣꯏꯊꯣꯏꯕꯔꯣ ꯃꯥꯗꯤ ꯏꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯍꯧꯔꯤꯑꯕꯣ ꯍꯤꯞꯍꯧꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯤꯞꯄꯁꯅꯨ ꯐꯔꯦ ꯑꯗꯨꯏꯁꯨ ꯊꯣꯏꯕꯤ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗꯒꯤꯅꯦ ꯄꯨꯟꯅꯅꯤ ꯄꯨꯊꯣꯔꯛꯑꯣ ꯑꯆꯧꯕ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯑꯆꯧꯕꯗꯨꯅ ꯑꯕꯣꯛ ꯄꯥꯏꯒꯦ ꯑꯗꯨꯒ ꯃꯆꯥꯗꯨ ꯅꯪ ꯄꯥꯏꯔꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏꯊꯣꯏꯅ ꯇꯨꯝꯂꯤꯉꯩꯗꯅꯦ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯈꯖꯤꯛꯇ ꯁꯣꯛꯈꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯈꯔ ꯀꯧꯔꯅꯤ ꯑꯗꯨꯅꯅꯦ ꯏꯁꯨ ꯊꯣꯏꯕꯤ ꯀꯥꯟꯅꯗꯦ ꯑꯕꯣꯛꯀ ꯐꯠ ꯐꯠ ꯏꯁꯤꯡ ꯁꯣꯛꯇꯣꯛꯎꯔꯁꯤ ꯍꯥꯟꯅ ꯁꯣꯛꯇꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯕꯣꯛ ꯌꯥꯏꯌꯦ ꯊꯣꯏꯊꯣꯏꯅ ꯇꯨꯝꯃꯤꯀꯥꯟꯗ ꯁꯣꯛꯍꯧꯔꯁꯦ ꯑꯗꯣꯕꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯄꯨꯜ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯑꯕꯣꯛ ꯏꯕꯦꯂꯩꯁꯨ ꯃꯀꯣꯛ ꯅꯣꯝꯂꯗꯨꯅ ꯈꯨꯝꯂꯛꯏ ꯆꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯝꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯗꯨ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯏꯕꯦꯂꯩ ꯃꯥꯁꯨ ꯃꯁꯨꯅ ꯆꯪꯈꯤꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯍꯥꯏꯕꯗꯣ ꯐꯔꯛꯀꯗꯧꯔꯤꯀꯣ ꯇꯧꯔꯤꯁꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯃꯃꯥꯗꯨꯃꯇꯪ ꯂꯩꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯧꯕꯅꯤ ꯌꯥꯝꯅ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯕ ꯃꯔꯝꯅ ꯃꯃꯥꯗꯣ ꯍꯦꯛ ꯅꯝꯗꯅ ꯂꯧꯕꯤꯈꯤꯗ ꯃꯨꯟꯕꯤꯈꯤ ꯅꯃꯨꯟ ꯍꯦꯛꯇ ꯏꯁꯣꯔ ꯅꯪ ꯃꯤꯠ ꯇꯥꯡꯉꯤꯀꯣ ꯄꯨꯝꯇꯥꯡ ꯇꯥꯡꯉꯤ ꯏꯕꯦꯂꯩꯅ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯞꯂꯤ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯐꯔꯦ ꯏꯁꯣꯔ ꯅꯪꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯕꯅꯤ ꯈꯜꯂꯒꯦꯀꯣ ꯑꯗꯨꯝ ꯏꯕꯦꯂꯩꯗꯨ ꯇꯨꯃꯤꯟꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯇꯝꯐꯥꯁꯨ ꯃꯈꯨꯠꯇ ꯄꯨꯟ ꯃꯆꯥ ꯑꯃꯒ ꯑꯆꯧꯕ ꯑꯃꯒ ꯄꯨꯟꯅ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯇꯞꯂꯤ ꯂꯥꯛꯂꯒ ꯄꯨꯟ ꯑꯆꯧꯕꯗꯨꯅ ꯃꯕꯣꯛ ꯏꯕꯦꯂꯩꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯅ ꯑꯕꯣꯛꯀꯤ ꯄꯨꯟ ꯑꯆꯧꯕꯁꯦ 이베일레이 마수 마수누피나 비렉리부 푼두 럭실리 aduga lao pairaklo abokanya ngalingay lakhong masatudagi ising soktok lurasi mamlabadi nungairoiba lapagaga ko henglabadi sakai lamuisu yam thoi hainai do aduna numit na mamdringay isu iben prep hananya chalawrasi chasilao tampasu masin masado na moli khumli hairi asumna wahaidu hoyabo soktok lurasi akhoi ni na hana lao isu thoibi hoyabo asumna ibelei amadi tampa makhoi masuma ben anidu punna makhoi yumdudagi khajik chatlaga leiba ising khong aduda ising sokpu sakri ising khong aduda yaurabada ising sokle isingdu aduki matik yamna lui tampana mabokta yengladuna abo sigi ising sidi khulu ma tawibo aduga bo yam luba male guhase ko yamna su irep yamna thumongani ko ibelei ne sukhumi lurangwani khangde do isu thoibi hena naksina ne manakta changlula unuko hoyebo changdi maram yamna mokpani isu thoibi di adula opare chatningai tawrasi thoi do tum hagolaglaga mathanda mukapaga leiramba soireroi aya kawri hoi chalase losilase bo lao hoyebo adumna tampha amadi ibelei masuma ben makhoi anidu amuk ising khong adudagi hankre mayum maikaida tapna pangkre mawwa sakpa thoi busu tumba hogolakpa tare haiduna pakhatna thuna yangna aduma hankre mayumda hathu masuma ben makhoi anidu somdana kamdauri kanasu leitraba sukna mamlaba surung amagi manungdani surung manung aduda sahi kaya lisang sitna leiraklabi hingsabi ama leibani hingsabi tuna haijari madomnata mon nokladuna pharani aina pharani thomba nangdi aina pharani aigi kutta chamsillani nangdana tana nangi pumnamak aina sarani aina ipuk pena chathoklani nangi nasana supumnabak aina tumna charani
ꯆꯥꯕ ꯐꯪꯂꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯥꯛꯅ ꯃꯗꯣꯝꯅꯇ ꯃꯊꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯤꯡꯆꯥꯕꯤꯗꯨ ꯊꯨꯅ ꯁꯠ ꯃꯥꯒꯤ ꯀꯤꯔꯕ, ꯎꯕꯗ ꯀꯤ ꯍꯪꯒꯣꯏꯕ ꯑꯀꯤꯕ ꯄꯣꯛꯂꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝ ꯑꯃꯗ ꯁꯥꯌꯣꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯝꯕꯗꯨ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯎ ꯋꯥꯁꯤꯡ ꯀꯌꯥꯃꯔꯨꯝ ꯀꯟꯅ ꯌꯥꯜꯂꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯗꯨꯅ꯫ ꯊꯣꯝꯕꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯔꯗꯨꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯋꯥꯔꯦꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯀꯥꯟꯅꯗꯦ꯫ ꯃꯔꯧꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯌꯨꯝꯗ ꯀꯨꯝꯅꯕ ꯇꯧꯒꯦ꯫ ꯌꯨꯝꯗ ꯀꯨꯝꯗꯕ ꯀꯨꯏꯔꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯁꯨ ꯌꯥꯝ ꯂꯩꯔꯝꯂꯅꯤ, ꯃꯗꯨꯁꯤꯡꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ꯫ ꯊꯣꯝꯕꯗꯨ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯇꯞꯅ ꯃꯣꯂꯤ ꯂꯥꯛꯂꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯎ ꯃꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯐꯝꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯣꯊꯥꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯦꯡꯕ ꯃꯥꯜꯂꯤ ꯊꯣꯝꯕ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯊꯣꯝꯕꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯐꯝꯂꯗꯨꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ, ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯣꯂꯤ ꯊꯣꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯊꯣꯝꯕꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯅꯨꯡꯁꯤꯅ ꯊꯣꯝꯕꯗ ꯌꯦꯡꯂꯒ ꯀꯧꯔꯤ꯫ "ꯍꯣ ꯊꯣꯝꯕ, ꯇꯥ ꯊꯣꯝꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪꯕꯨ ꯎ ꯃꯌꯥꯝ ꯌꯥꯟꯕꯗ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯤꯕ꯭ꯔꯥꯃꯤ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" ꯊꯣꯝꯕꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ: "ꯍꯣꯏ, ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯂꯤꯕꯅꯤ ꯎ ꯃꯈꯣꯡ ꯑꯁꯤꯗ꯫ ꯑꯗꯨꯒ ꯅꯪꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯑꯃꯗꯒꯤ ꯌꯦꯡꯂꯝꯂꯤꯕꯅꯤ ꯁꯅꯥ." "ꯏꯁ, ꯂꯥꯏꯃꯩꯗꯤ ꯉꯝꯃꯔꯣꯏꯗ ꯇꯥꯗ, ꯑꯩꯕꯨ ꯂꯥꯛꯄ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯂꯤꯕ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯗꯨꯕꯨ, ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕ? ꯇꯟꯖꯩꯀꯣ ꯂꯥꯏꯃ, ꯑꯩꯗꯤ ꯑꯗꯨꯝꯅꯒ ꯍꯥꯏꯅꯨ." ꯊꯣꯝꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ "ꯍꯣ, ꯅꯪꯗꯤ ꯎꯃꯪꯁꯤꯗ ꯀꯅꯥ ꯌꯥꯎꯗ ꯅꯗꯣꯝ ꯅꯊꯟꯅꯇ ꯇꯔꯛ ꯂꯩꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯅꯪꯕꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯝꯒꯤ ꯄꯥꯈꯪꯅ ꯂꯥꯛꯂꯒ ꯐꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯔꯤꯕꯅꯤꯅꯦ, ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯑꯩꯅ ꯁꯅꯥ ꯅꯪꯕꯣ." ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯣꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯁꯤ ꯁꯅꯥ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯎꯃꯪꯁꯤꯗꯁꯨ ꯃꯍꯥꯛ ꯃꯗꯣꯝ ꯃꯊꯟꯇ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯕꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯝꯕꯕꯨ ꯃꯌꯥꯒꯤ ꯂꯥꯡ ꯊꯥꯛꯄꯅꯤ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯍꯟꯕꯅꯤ꯫ ꯊꯣꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈꯤꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯍꯟꯕꯅꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯅ ꯑꯋꯥꯠꯄꯗꯨ ꯃꯦꯟꯈꯠꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯊꯣꯝꯕ ꯃꯥꯒꯤ ꯃꯐꯝꯗ꯫ ꯊꯣꯝꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯈꯪꯅꯔꯛꯄꯁꯤ ꯊꯥꯕꯨ 4 ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯈꯜꯂꯤ ꯊꯣꯝꯕꯅ ꯃꯥꯕꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯌꯨꯝꯗ ꯍꯦꯛ ꯄꯨꯁꯤꯟꯕꯒ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯁꯣꯏꯗꯅ ꯆꯥꯒꯅꯤ, ꯆꯥꯊꯣꯛꯀꯅꯤ, ꯆꯥꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯌꯣꯟꯗꯨꯅ ꯊꯣꯝꯕꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯣ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯇꯥꯗ, ꯎꯃꯪ ꯑꯁꯤꯗ ꯏꯗꯣꯝꯅꯇ ꯂꯩꯔꯕꯁꯨꯅꯦ, ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯗꯤ ꯇꯥ ꯊꯣꯝꯕꯗꯅꯤ, ꯇꯥ ꯊꯣꯝꯕꯈꯛ꯫ ꯑꯗꯨꯅꯕꯨ ꯇꯥ ꯊꯣꯝꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯒ ꯂꯥꯛꯂꯤꯕꯗꯨꯅꯤ꯫ ꯎꯃꯪ ꯑꯁꯤꯗꯗꯤ ꯃꯤꯁꯨ ꯄꯥꯛꯅ ꯂꯥꯛꯄ ꯅꯠꯇꯦ, ꯁꯨꯞꯅꯇꯪꯒꯤ ꯃꯔꯛꯇ ꯈꯛ ꯂꯥꯛꯄ ꯅꯠꯇꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯇꯥ ꯊꯣꯝꯕꯅ ꯄꯥꯈꯠꯂꯤꯕꯕꯣ? ꯄꯥꯈꯠꯅꯨ, ꯑꯩ ꯇꯥ ꯊꯣꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯃꯤꯆꯤꯅ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯒ ꯂꯩꯖꯗꯦꯀꯣ, ꯃꯔꯤ ꯊꯝꯂꯨꯕꯁꯨ ꯑꯃꯠꯇ ꯂꯩꯖꯗꯦ." ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯝꯕꯗꯨ ꯃꯇꯣꯝꯇ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯄꯣꯛꯆꯩ꯫ ꯍꯥꯏꯔꯛꯏ ꯇꯞꯅ ꯃꯥꯁꯨ ꯑꯁꯨꯝꯅ: "ꯑꯗꯨꯒꯤꯕꯨꯗꯤ ꯊꯥꯖꯩꯗ, ꯑꯩꯅ ꯅꯪ ꯌꯥꯝ ꯃꯨꯟꯅ ꯊꯥꯖꯩ꯫ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯤ,
Sana nangmu nungsiduna do. Adu oirabasu. Adu sana. Maraugi numit asidadi yumda halage khali. Aini yumda salurga halakpada nangi kari leirauge. Nang kari pami sana. Hayo. Nangi kari posak pambagi. Nangi pamam hayo. Ai handak leirake. Soidan leirake. Posak amadi. Thoma nairakli wadu munna hingsabi nupiduna munna taraba amadi munna wakhal ngak tawraba matungda hairaklami asumna. Kaishu pamde. Aina pamba posak kaishu leiteda. Ta thomba ado. Kadoroge hayo sana. Hingsabi nupidu mamit manadu tetha sinaraklaga khadrak tawsinaraga wa hairaklami. Ado ta thomba ai wam ta haigi. Ta thombada karigumba wafam khara haigeba amuta tabigera. Thomba masu hingsabi nupidugi langda thuraba oibana nupi hingsabi dubu nusiba mataw uttuna aduma khumlaklami. Hayo kaino sana nang haining libaba. Hayo adum hayo sana. Nang ta thombada koidana dum hayo. Hingsabi nupidu handak mukti wa hairaklami tabli ba khonjel amaga loinaraga tawsinnaduna. Ta thomba aibu nangna marau nangi nayumda chatpada aibu supubiro aibu nangi yumda pusinbiro ta thomba nangna umangse thadoktuna sakrabadi ai idomita leibasu ngamgataba mantre aduna ta thomba aibu su nangi yumda pubiro pusinbiro ba ta thomba. Thombadu hingsabi nupidu hairakliba waising adu tarabada mahak magi thamoidu nungwanba pokre hairei khajik harauba nungnangbu mataw amagi sakpamga loinaraduna thombana sumna. Sana karino nangna haribasibo asengboro senglibro sana nangna haribase. Nupi hingsabi masu khumlaklami duma. Mani ta thomba asengbane aibu nangi yumda puduna nangina chanigi mama haibadu ohelo. Aina nangina chanibu chenana konduna leiragi. Aikhoyanina ta thomba nangina sado mama mapa sakna chapchana minungshi ulaga yoklasi. Aduna ta thomba aibu pubiroba nangi yumda pusinbiro ta thomba. Thomba do hingsabi mana sanarakliba khadraki langaduda pungthu thuri. Hauzik mikuba duda hairakliba wahaya dudana hena thomba mapu sumkre. Thomba du tapna hingsabi nupidugi manakta lakladuna hingsabi nupidugi makutu pairaduna hairai. Sana aina su nangbu adum ohengi haina khalamani. Aina hanna khanjaramaduma nangna ifamna pibirare. Phare thunghanbire nangna yaningbase. Hoi purage. Ohelagi nangbu aigi isasingdugi mama ton haibado ohelagi sana. Hingsabi nupidu momonok sinai maithong aduda aduga tabli hairei. Oihanbiro yare isanasu ayaba pizare nangina sani dugi mamaton oibada ta thomba. Adumna hingsabi nupi aduga thombagadu mikup aduda hen nungsiba henchinnaduna wari kaya masanaduna leiri. Tasengna hingsabi nupi adubu thomba mana maraugi numitta magi mayumda puraduna magi machanigi mama soiduna ohelage haina khankre chapyungna ningkre wakhalladuda. Adumna ngak mafam aduda wari sanaraba matungda khajik mamli tawrupagi matang aduda hingsabi nupiduna hairaklami asumna thomba mangonda. Phare dudi ta thomba aishu hallage yumda hanaba tawrage numit mayumsu changadawreba aduna hallage ta thomba yumda. Thomba masu nungmi hairai asumna. Hallo hanjaro ningthijana sana hanjaro ko. Hoi ta thomba zoso jasaro. Hoi. Asumna hingsabi nupi aduga thombaga makhoi anidu mafam adudagi kainarakle. Hingsabi nupidu magi sukna mamlaba surung manung adu yaurakladuna mahak magi tamthibagi sakpham adubu olakladuna wahi kaya khakna noktuna haiba sonba tawraklami. Khangani aigi ningba thunggadawre. Chahi kaya migi I thakbu phanglaktaba migi sado setuna chaba phanglaktaba wana lelakpa do phanglani.
Soidana. Maraugi numitadi. Panglani. Soidana. Migi itakpu panglani. How na takpu panglani. Hingsabi nupidu wahai singadu mado mathana tahaizaraduna adumak surung manung aduda khangna noksadun leiri. Amarom da hingsabi nupi asidi haraubuna loikre maramdi mahak mi saba panglani haina khanbagi wakhal aduda. Adumna dum hingsabi nupi asidi wakhal nungai leikre. Somda su thombadu mathanata mumon kanoksari madi nungai ba phauzari. Magi pikliba nauriba angang singa dubu nusibiba ngamgadauba mama ama mahangna khudul oina tauba ngamlani haina asi khana momono I thombadu nokmi haijari asum mathanata aina aigi sagi matik sagadabi mama amaso piba ngamlani sidagidi apokpa mama duma piba ngamdrabaso makoibu nusibiba ngamgadaba mama amadi soidana pigadawre aina soidana haraurani harauzarni makoiso aisa harawida nungai yam harawi aina harauri bisidagi hena moini hena harauzarni da thombadu momon noktuna mahak adumak leiri nokna wakaladuda kari no so pangsada sagatuna khallaga leikre monda amada nungaina asumna namit kharani haujingkre ngasi asini thomba mana mayum dhangadaba chekadaba namit adu Thomba amadi nupi hingsabi makoi anidu punna mapam amada thengnaduna pullari. Thomba na hingsabi nupi aduda nushina yengladuna hairaiye sumna. Farisana, adudi aikoini khongsalasiko aigi yumtamna. Chatlagi ngasidi nangbu puduna. Hingsabi na sayonba nupi dunasu kumlaklami asumna. Ta thomba puro, pubiro ibu nangi na yumta pubiro sanghaida nangi. Purgi sana. Wahaido hairaga anidu punna momonok minay adumna thomba mana magi nupi ni haina nupi hingsabi dubu mayumda puduna laklami. Asum lakpagi lambi du da hairai hingsabi nupi duna. Ado ta thomba ngaiko aidi sena inanaba pim ada supurakti kamdaune kamai togoni sidya kari sekani atopa pizoldi ta thomba. Thomba na kumlay. Yanida yare adugidi nang karisu awrano yumda aigi yumda damada lei aigi imamadi leikidrabi aigi nupiduna sena inarambagi phi mayam lei aduna yani ado singdu leibanina nangna setpinba kaisu kairoida nangi loina oiradabani oh yare adubu oirabadi phare leiramdoriba singado madu singdu selaga loireda adumni hek tawro sana aduna pharani hoita thomba Adumna thomba amadi nupi hingsabi makoi anidu puna wari sana momonok minaduna lakle. Makoi anidu sumlakpana numidang wairamgi mamli badugi matanga toida thomba magi mayimda yaurare. Thomba ki mama oiribi ibe leidu hingsabi nupi aduda tingak yengli. Ibe leida natana angang anidu su munna hingsabi nupi duda yengduna leiri. Matautuda thomba na haireklami asumna mama ibe leidu onsilladuna. Mase aigi nupi ani subi nupi oina puraklabni na sana mabu lausinmiyo imagi ani subi namo oina lausinduna aigi maraibak thiraba isa ani sige mama ton ohelase isa ani na mama mingau kopham leitana leibado madu nungaitraduna aina makoinigi mama amadi pirabani mama mingau kopham leinaba haina aina mabu puraga laklabani magi mamingna sana haina kaubani ma. Ibe leidu masana pasi na hairakliba singadu adumuna yengduda tari ibe leidu tapli nungsa sora sangwa mo hondokraba matungda haireklami asumna. Phare isanabu puraklani haina puraklabanina imagidi akaiba leitre. Phare isu anisu nauna mama phangjaredana nungaire Maraibak tirambe isu anise maraibak fazarabani pharabani nangna asumna tarokpase imagi thombadu mama na hairaklibudu taraga momonokse thombana tawraga hingsabi nupidu ibeleida khurum halli adugi matungda amuk hingsabi nupidu bu angangani dugi manakta pusilakladuna haireklami asumna thomba mana urabra isa thoibi isa thoi bangda lepibase
ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯃꯥ ꯑꯣꯏꯔꯗꯕꯅꯤ ꯃꯍꯥꯛꯅ ꯉꯁꯤꯗꯒꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧ ꯃꯍꯥꯛꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯣꯛꯂꯗꯕꯅꯤ ꯅꯥꯎꯀꯣꯟ ꯄꯤꯔꯗꯕꯅꯤ ꯏꯆꯥꯁꯥ ꯁꯤ ꯀꯧ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧ ꯏꯆꯥ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏ ꯊꯣꯝꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯗ ꯀꯧꯔꯛꯂꯝꯃꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯇꯣꯟꯕ ꯊꯣꯏꯊꯣꯏ ꯑꯗꯨꯗꯤ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯗ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯧꯖꯩ ꯑꯁꯨꯝꯅ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯗꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯐꯪꯖꯔꯦꯀꯣ ꯉꯁꯤꯗꯒꯤ ꯐꯪꯖꯔꯦ ꯑꯩꯒꯤ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯇꯝꯐꯥ ꯃꯥꯁꯨ ꯍꯥꯏꯖꯔꯤ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ ꯏꯃꯥꯇꯣꯟ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ ꯍꯟꯗꯛꯃꯨꯛꯇꯗꯤ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯔꯗꯨꯅ ꯇꯧꯗꯣꯏꯅꯤ ꯏꯆꯥ ꯑꯅꯤꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯗꯣꯏꯅꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯇꯧꯅꯤꯌꯦ ꯏꯃꯥꯇꯣꯟ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯦꯟꯅ ꯍꯔꯥꯎꯖꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯕꯨ ꯊꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯂꯩ ꯃꯥꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯨꯟꯅ ꯋꯥꯍꯪ ꯀꯨꯞꯊꯅ ꯍꯪꯈꯣꯠ ꯇꯧꯔꯨꯗ꯭ꯔꯦ ꯃꯆꯥꯅ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎ ꯏꯔꯥꯡ ꯂꯥꯡꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯃꯣ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯃꯥꯅꯗꯤ ꯑꯁꯨꯝꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯟꯖꯩ ꯀꯌꯥꯗ ꯄꯪꯂꯤꯕ ꯏꯃꯨꯡꯅꯣꯅꯦ ꯃꯈꯣꯏꯒꯤꯁꯤꯕꯣ ꯀꯥꯟꯅꯗꯦ ꯍꯥꯎꯔꯅꯤ ꯃꯁꯤꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯅꯧ ꯂꯥꯎꯕꯁꯤ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤꯗ ꯅꯧ ꯂꯥꯎꯔꯤꯕ ꯃꯁꯥ ꯁꯒꯟ ꯃꯄꯥꯝꯕꯣꯝ ꯑꯁꯦ ꯊꯝꯕꯧ ꯊꯦꯛꯄꯗꯧꯅ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯒ ꯆꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅꯤꯗ ꯇꯤꯟ ꯗꯨꯝ ꯆꯨꯝꯃꯤ ꯑꯋꯣꯏꯕ ꯇꯤꯟ ꯆꯨꯝꯃꯤꯀꯣ ꯑꯩ ꯀꯥꯟꯅꯗꯦ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯏꯃꯨꯡꯁꯦ ꯇꯨꯝꯅꯕ ꯆꯥꯒꯦ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ ꯑꯗꯨꯒ ꯈꯗ꯭ꯔꯛ ꯑꯁꯨꯝ ꯇꯧꯔꯒ ꯈꯨꯟꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯉꯥꯡ ꯑꯃꯃꯝ ꯂꯣꯏꯅ ꯆꯥꯒꯦ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯀꯥꯟꯅꯗꯦ ꯆꯥꯊꯣꯛꯀꯦ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯄꯨꯛ ꯃꯅꯨꯡꯗꯨꯗ ꯁꯣꯟꯖꯔꯗꯨꯅ ꯈꯥꯛꯅ ꯅꯨꯄꯤ ꯍꯤꯡꯁꯥꯕꯤ ꯃꯥꯗꯤ ꯅꯣꯛꯂꯤ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯅꯨꯡꯗ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯇꯧꯁꯤꯟꯅꯕ ꯇꯥꯠꯀꯤ ꯂꯥꯡ ꯑꯁꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯤꯕ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯆꯥꯊꯛ ꯄꯤꯖꯔꯤꯕꯁꯤ ꯊꯣꯏꯊꯣꯏꯗꯅꯤ ꯊꯣꯏꯊꯣꯏꯕꯨ ꯎꯕꯗ ꯈꯟꯕꯅꯤ ꯑꯁꯨꯝꯅ ꯁꯣꯟꯖꯕꯅꯤ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯎ ꯅꯪꯅ ꯈꯔ ꯌꯥꯝ ꯆꯥꯎ ꯅꯪꯅ ꯌꯥꯝ ꯆꯥꯔꯒ ꯅꯁꯥꯅ ꯎꯗꯣ ꯗꯤꯛ ꯂꯥꯎꯔꯕꯗꯤ ꯑꯩꯒꯤ ꯄꯨꯛ ꯄꯦꯟꯒꯅꯤ ꯑꯩꯅ ꯆꯥꯕꯗ ꯍꯥꯎꯒꯅꯤ ꯆꯥꯎ ꯌꯥꯝ ꯆꯥꯎꯋꯣ ꯆꯥꯎ ꯅꯪꯕꯨ ꯍꯥꯎꯅ ꯆꯥꯒꯅꯤ ꯆꯥꯊꯣꯛꯀꯅꯤ ꯆꯥꯒꯅꯤ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡꯗꯨꯕꯨ ꯆꯥꯒꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ 2ꯅꯤꯃꯨꯛ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯡꯕꯗꯨ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯦꯂꯩ ꯃꯥꯁꯨ ꯆꯥꯛꯆꯥ ꯇꯣꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜ ꯈꯔꯅ ꯀꯧꯊꯣꯛꯇꯨꯅ ꯄꯨꯔꯒ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯁꯤ ꯎꯕꯗ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯈꯨꯠ ꯊꯦꯛꯅ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠ ꯁꯨꯔꯦ ꯊꯨꯡꯂꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯂꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ ꯅꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯆꯥꯁꯤꯡꯕꯨ ꯀꯧꯕ ꯍꯧꯔꯛꯏ ꯊꯣꯏꯊꯣꯏ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥꯒꯤ ꯊꯣꯏꯊꯣꯏ ꯂꯥꯛꯑꯣ ꯅꯆꯦꯝꯁꯨ ꯀꯧꯔꯛꯂꯣ ꯅꯆꯦꯝ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯝꯂꯅꯤ ꯄꯨꯛ ꯊꯟꯅ ꯆꯔꯥꯁꯦ ꯑꯃꯨꯛꯇ ꯋꯥꯟꯊꯣꯛꯂꯔꯣ ꯂꯥꯛꯑꯣ ꯇꯥꯕ꯭ꯔꯥ ꯊꯣꯏꯊꯣꯏ ꯇꯝꯐꯥ ꯏꯃꯥꯒꯤ ꯇꯝꯐꯥ ꯅꯈꯣꯏꯕꯨ ꯅꯃꯥꯇꯣꯟꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯝꯐꯥ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯥꯛꯅ ꯀꯧꯔꯛꯂꯝꯃꯤ
ꯁꯣꯝꯗꯁꯨ ꯇꯝꯐꯥ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ? ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯑꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ꯫ ꯅꯨꯡꯊꯤꯜ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ, ꯍꯦꯜꯂꯛꯂꯤ, ꯅꯨꯃꯤꯠꯄꯨ ꯌꯥꯝꯅ ꯇꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯑꯗꯨꯅ ꯅꯆꯤꯟ ꯅꯧꯄꯥ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯔꯥ ꯋꯥꯟꯊꯣꯛꯂꯔꯣ ꯍꯥꯏꯅ ꯏꯃꯥꯇꯣꯟꯅ ꯀꯧꯕꯅꯦ꯫ ꯅꯈꯣꯏꯅꯤꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯥꯃꯦ? ꯆꯥꯛ ꯆꯔꯥ ꯋꯥꯟꯊꯣꯛꯂꯔꯣꯗꯅ꯫ ꯇꯝꯐꯥꯁꯨ ꯃꯃꯥꯇꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨꯕꯨꯗꯤ ꯋꯥꯗꯦꯗ ꯏꯃꯥꯇꯣꯟ, ꯍꯣꯏ ꯑꯗꯣ ꯆꯔꯥꯗꯣ ꯋꯥꯟꯊꯣꯛꯑꯒꯦ, ꯑꯁꯦꯡꯀꯤꯁꯨ ꯋꯥꯟꯊꯣꯛꯑꯒꯦ꯫ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯟꯊꯣꯛꯂꯣ ꯋꯥꯟꯊꯣꯛꯂꯣ꯫ ꯏꯃꯥꯇꯣꯟ ꯆꯥꯛ ꯊꯤꯔꯛꯂꯒꯦꯀꯣ ꯑꯗꯨꯗꯤ ꯇꯝꯐꯥ꯫ ꯍꯣꯏ ꯏꯃꯥꯇꯣꯟ ꯊꯤꯕꯤꯔꯝꯃꯣ꯫ ꯑꯗꯨꯝꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯅꯤꯡꯊꯤꯖꯅ ꯊꯤꯗꯣꯛꯂꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯝꯐꯥ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯔꯤ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ꯫ ꯑꯗꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯅ ꯆꯥꯛ ꯇꯣꯛꯂꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟ꯫ ꯅꯈꯣꯏꯅꯤꯕꯨ ꯑꯣꯛꯂꯕ꯭ꯔꯣ ꯇꯝꯐꯥ? ꯏꯆꯥ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯄꯨꯛ ꯊꯜꯂꯕ꯭ꯔꯣ? ꯆꯥꯛ ꯍꯥꯞꯂꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯊꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯛꯂꯤꯃ, ꯄꯨꯛ ꯄꯤꯛ ꯊꯜꯂꯦ, ꯌꯥꯔꯅꯤ꯫ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯅꯈꯣꯏꯅꯤꯃꯛ ꯋꯥꯔꯝꯂꯒꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅꯅꯦ ꯇꯨꯝꯊꯣꯛꯂꯔꯣ ꯐꯃꯨꯡꯗ꯫ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯏꯆꯥꯁꯥ꯫ ꯇꯝꯐꯥꯅ ꯁꯠ ꯈꯨꯝꯂꯛꯏ ꯃꯥꯗꯤ ꯑꯁꯨꯝꯅ꯫ ꯑꯁ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯦꯗ, ꯇꯨꯝꯃꯔꯣꯏꯒꯦ꯫ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯇꯝꯐꯥ, ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯃꯨꯗꯅ, ꯋꯥꯅꯤꯌꯦ ꯁꯥꯟꯅꯃꯜꯂꯗꯤ ꯅꯪ꯫ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯕꯅꯤꯅ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯊꯣꯡꯒꯥꯟꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏ ꯑꯣꯏꯅ ꯇꯨꯝꯍꯜꯂꯣ, ꯃꯥꯗꯤ ꯅꯨꯡꯊꯤꯟꯁꯨ ꯑꯗꯨꯝ ꯇꯨꯝꯕꯅꯦꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯣ ꯅꯪ ꯁꯥꯟꯅꯖꯧꯔꯣ꯫ ꯊꯣꯏꯊꯣꯏꯁꯦ ꯑꯩꯅ ꯇꯨꯝꯕ ꯑꯣꯏꯅ ꯊꯦꯝꯕꯤꯔꯒꯦ, ꯃꯥ ꯇꯨꯝꯍꯜꯂꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯃꯥꯗꯤ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯅ ꯊꯣꯔꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯧꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯊꯣꯏ ꯃꯥꯗꯤ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯄꯥꯝꯈꯠꯄꯤꯔꯛꯂꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯅ ꯊꯦꯝꯕ ꯍꯧꯔꯛꯂꯤ꯫ ꯇꯨꯝꯃꯨ ꯏꯆꯥ ꯊꯣꯏꯊꯣꯏ, ꯏꯃꯥꯇꯣꯟꯅꯅꯦ ꯏꯆꯥ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅ ꯄꯥꯝꯕꯤꯒꯤꯁꯦ꯫ ꯄꯝꯊꯣꯛꯀꯦ ꯏꯆꯥ ꯊꯣꯏꯊꯣꯏꯗꯤ ꯏꯃꯥꯇꯣꯟꯅ ꯄꯝꯊꯣꯛꯀꯦ ꯁꯤꯁꯦ, ꯇꯨꯝꯊꯣꯛꯑꯣ ꯅꯨꯡꯉꯥꯏꯅ꯫ ꯑꯗꯨꯝꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯄꯝꯂꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏ ꯃꯥꯁꯨ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯨꯝꯊꯅꯕ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯁꯨꯝꯕꯤꯔꯕꯗꯨꯗꯗꯤ ꯊꯣꯏꯊꯣꯏꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯛ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯄꯝꯅ꯫ ꯊꯣꯏꯊꯣꯏꯅ ꯇꯨꯝꯊꯈꯤꯕꯗꯨ ꯎꯕꯗ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯃꯗꯣꯝ ꯃꯣꯃꯣꯟ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯂꯛꯏ ꯄꯤꯟꯆꯧ ꯃꯤꯅꯣꯛ ꯑꯃ꯫ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ ꯈꯪꯍꯧꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯤꯔꯕ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯝꯂꯤꯕ ꯊꯣꯏꯊꯣꯏꯗ ꯌꯦꯡꯂꯗꯨꯅ ꯃꯆꯤꯜ ꯑꯗꯨ ꯑꯔꯔ ꯇꯥꯔꯗꯨꯅ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ꯫ ꯍꯥꯎꯔꯅꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ, ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯃꯁꯥ ꯁꯥꯒꯜꯂꯁꯦ ꯊꯝꯕꯧ ꯊꯦꯛꯄꯗꯧꯅ ꯊꯦꯛꯂꯒ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯍꯥꯎꯅ ꯆꯥꯔꯒꯦ, ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ ꯑꯉꯥꯡ ꯑꯁꯤ ꯍꯥꯎꯅ꯫ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯈꯪꯍꯧꯗ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯣꯏꯊꯣꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯃꯁꯥ ꯁꯥꯒꯟ ꯅꯥꯝꯃ ꯑꯗꯨ ꯅꯝꯐꯨꯗ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯤ ꯑꯗꯨꯒ ꯆꯤꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯩꯅꯥ ꯑꯃ ꯀꯟꯅ ꯄꯤꯔꯛꯄꯗꯨꯗꯗꯤ ꯊꯣꯏꯊꯣꯏꯗꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤ꯫ ꯏꯌꯥ ꯀꯞꯇꯅꯒ ꯇꯧꯕ ꯁꯥꯏꯅꯦ, ꯍꯩꯁ ꯁꯣꯏꯗ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ, ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ꯫ ꯍꯩ ꯀꯞꯀꯅꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯊꯣꯏꯒꯤ ꯃꯆꯤꯟ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯡ ꯃꯆꯥ ꯑꯅꯤꯗꯨ ꯊꯨꯗꯦꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯊꯣꯏꯊꯣꯏꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ꯫ ꯁꯣꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯃꯧꯄꯥꯗꯨꯅ ꯌꯥꯝ ꯍꯧꯅ ꯀꯞꯈꯤꯕꯗꯨꯗ ꯆꯤꯡꯅꯅ ꯁꯣꯜꯂꯤ ꯇꯞꯅ ꯃꯆꯤꯟꯗ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯈ꯭ꯔꯦꯗ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯗꯨꯕꯣ? ꯑꯁ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦꯗ, ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯗꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯇꯝꯐꯥꯗꯨ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ
manungda sanglay. Tampani imungda sanglakpa matamdadi hingsabi nupiduna thoithoibu loina tumna umsinkiba matang adu oiraga leirammi. Tampado mataudu ubada mahak mihudu tharak hungatkre. Khonjel hongna khanghauda lauki sonki asumna wahi oina. Kaino sidi. Tampado wahi singairam laga mahak hauthaduna yumadudagi kiduna paigai senthorakli. Tampado kap tuna chelakli. Somdana hingsabi nupidu Tamphana sengkibaduda yengdun lehauri. Tamphamana selakpagi lambiduda magi mapabungna yumda hanjilakpaga hek mapasannaduna thengnarari. Tamphado mapabungbu uraga mapabungta chetna konsinuna kablai. Thomba masu masanupigi ngasigi matausida ngakladuna hairaklammi asumna masanupi Tamphada yengladuna. Kaidori sathoibe kaigino nangna kaplaga lambi si chelaklibadi ha kaigino kaidoragi nakhoibu nate thoithoidi aikhoi thoithoidi isa tombadi. Tamphado aduma kapladuna mapada pauk tamlei. Papa akoi thoithoido mado imatona mado. Tamphado kamanbana wadu makhatana phajana ingthijana haiba phawba ngamtre. Makoi khodombiduna yumlomda thinduna tai. Mataududa thomba masu chingnana yumlomda yengi aduga prep makuta pairakliba singjang asawbudune karine yauna yam yangna yumlom tamna thuna sensingkhre thombado. Tampha masu mapabungna sakribaduda matung tapli inaraklami. Thomba mana mayumda sanglaktuna imung yorakpada ure magi sanana hingsabigi sakfam aduda karigumba masaduna leiramlibado. Manang adwaidudasu ina pumyomyomle. Hingsabi nupido thomba ubada thombada muna yenglai aduga khangna noklammi. Thombadu masada asawpana maigum saglakle. Oh, nangdi mina taba. Hingsabi nangna. Hingsabi oibako. Oh, ai isa thoibuso. Nangna punsi pikamna handuna. Nangi na chinja oithokpako. Oh, atudi nang aina hatpa tare. Hingsabi nang aina hatpa tare. Iya! Thombadu asawbagi pendabagi sabtra maga loinana hingsabi nupidugi manakta chensilaklammi aduga makhuta pairakliba saurap tawba singjang aduna mathom khangda hingsabi nupiduda pangyana yansilakli. Thomba mana singjangna hanjin yalaklabadudadi hingsabi nupidu chaina khangba ngamda kana lawi adubu mikup adumaktada adumak hingsabi nupidusu thawai thakre mabu kanbinaba kana leitana. Thombado yam sakna kaptu lawi asumna madomnata. Ipagi thoitoi. Ipani isabu. Hingsabigi makyata. Inbibu oina thoklabro. Isagi thwaidi. Ipani insinduna hapugum oirabro. Aina panglubadagi. Isagi thwai mangi. Aigi isagi thwai mangi. Wai singdo haraduna thombado madom pendana higi kapcharakle. Tampha masu kapi mokwabu ningsingna. Adumna thomba mana ngaki phajaba apambadu lublubana ngasidi masanaba thoithoigi punsi mangkhre. Mahak hingsabi nupiduna sayoliba nupidugi saktamdubu nungsiba pambe hemanba pokpa oibana nupidugi asengba mari makhong kanano karino haina phajana thidoktana hingsabi nupidubu magi masagi mama ohani haina pusilaklubana oire ngasidi tokle mangduna masagi thawai mangduna tokre. Mamaton hingsabiduna masagi thawai sakre. Masa hatpi mama haibda oikre. Hingsabigi launamda thuruba oibana thombado awaphamda tare magi masa maki punsi mangkre.